ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯕꯤꯅꯣꯗ ꯂꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯥꯡꯁꯣꯏꯅꯤ ꯃꯍꯤ ꯂꯥꯡꯅ ꯊꯣꯡꯕ ꯑꯗꯨꯒ ꯁꯤꯅ ꯈꯥꯃꯦꯟ ꯑꯃ ꯀꯣꯠꯅꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯃꯣꯔꯣꯛ ꯃꯦꯠꯄ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯑꯩ ꯁꯤꯗꯒꯤꯗꯤ ꯃꯊꯪ ꯅꯝꯃꯛꯑꯅꯤ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯀꯨꯏꯅ ꯅꯝꯗꯦꯗꯅ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯤꯗ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯝꯇ ꯅꯝꯒꯦꯅ ꯁꯨꯝ ꯇꯧꯔꯛꯄꯅꯦ ꯃꯍꯤꯁꯦ ꯇꯞ ꯇꯩ ꯂꯥꯡꯍꯟꯕ ꯖꯨꯜ ꯂꯧꯕ ꯀꯥꯂꯦꯟꯅꯤꯅꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥ ꯃꯆꯥꯗꯣ ꯄꯥꯜꯂꯝꯃꯦ ꯏꯔꯣꯏ ꯌꯥꯔꯅꯤ ꯁꯤꯡꯁꯤꯁꯨ ꯍꯤꯟꯖꯥꯡꯁꯤꯁꯨ ꯑꯗꯨꯗꯨꯒ ꯑꯩꯅ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯒꯦꯅ ꯁꯨꯝ ꯇꯧꯕꯅꯦ ꯃꯌꯥꯝ ꯂꯩꯕꯅꯦ ꯃꯌꯥꯝꯅ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯁꯨꯝ ꯑꯩ ꯕꯣꯗꯤꯁꯤꯅꯗꯤ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯉꯤꯗꯨꯉꯥꯏꯗ ꯕꯣꯗꯤ ꯗꯥꯝꯅꯤꯅ ꯐꯔꯛ ꯁꯨꯝ ꯇꯥꯕ ꯉꯁꯤꯗꯤ ꯆꯝꯇ꯭ꯔꯤꯛ ꯆꯝꯕꯁꯦ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯑꯝꯇ ꯊꯥꯒꯠꯀꯦꯅ ꯊꯥꯒꯠꯂꯛꯏꯅꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯍꯥꯎꯋꯦ ꯈꯥꯃꯦꯟꯁꯦ ꯍꯦꯛꯇ ꯀꯣꯠꯊꯣꯛꯀꯦ ꯃꯍꯤ ꯂꯥꯡꯍꯟꯕꯅꯦ ꯑꯩ ꯊꯛꯀꯦ ꯋꯥ ꯀꯥꯏꯗꯩ ꯂꯧꯅꯤ ꯁꯥꯝ ꯍꯧꯕ Halo, halo aja. Yang request video tuh, ay matang-matang kamu harus kalau lebih nih isu ini mau cara aja. Kamen kopi hawa. Rồi đó. Sitabon manana. Sitabon habra. Itu juga. Làm khai. Sang rồi. Lấy chuồng ấy. Rồi hành đó. Một mẹp đó. Hai mình rồi là sao ạ? Aduh marup ma'am, aigi, aroy bisa kom last koti ya, loy deh.
ꯃꯔꯨꯞ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥ ꯆꯝꯊꯣꯡꯁꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯥꯔꯛꯄ ꯃꯇꯝꯗꯅꯀꯣ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯕꯤꯅꯣꯗ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ